Lan tagi pabada boring chu select lenga sidi dragon gi mysterious wari khara lijage. History of dragons. Dragons hai se chumbra. Chinese dragon. Chinese te amna chauna dragon asibu thajani chamna chauna program krapang thoi dragon gi matang ta. China da tanatte masigi dragon asigi legend ase prithibi mapum dani. So what is background of dragons? Chapter asida dragon kauba angakpa jiba ama mi sing yamna lumna value laina khannariba supu mathai thaina dagi karamna khannarakpage masigi legend karino madugi matangda khara khajik thamjari. Dragon hai se laimai da chatpa jiba nate masi paiba sungamba amasung mioi bana atyada angan ba celestial pot paitharakpa ukhibata natara masa panba angakpa pot kya su ukhre. Dragon kauba angakpa makhalgi jiba asibu atyadagi paitharakpa ukhre haibase prithibigi culture kayada yawi. Mexico da pyramid type ki ariba building ama lairi masibu the temple of winged serpent kawi. Masigi temple asigi angakpa kaino haibada masibu saramba singna mystery khara phumlammi madudi numit amadi numidangi matamna sangba manaba matamda. Numit na masigi temple asigi mathakta lakpa matamda temple asigi saktam atyadagi achoba masapan ba lin amana paitharakpagi mong mali masigi timing ase matam amakhaktada ni chahi amada oiriba maramdi equinox sai se amaktada lakpanina. Mexico tanatana Sumerian culture da angakpa makhalgi masapan ba lin dragon asigi matang dusi irami masibu mokhoi na mususu kawi yamna chawba masapan ba apai ba lin ama atyadagi prithibi da paitharakpagi wari mokhoi yamna kanali nei. India gi ariba Vedic text su masigi matang di yawi masibu Veditra kawi haibadi yamna chawba masapan ba lin. Greek mythology da su masi yawi sathina chawba makok kaya longba masapan ba apai ba lin masibu Hydra kawi. Latin language da masibu Draconan kawi dragon na se Draconan haiba asidagi lakpani thaitharakpa wahini. Aduga amaromda nongpok ki lamdam China romda di dragon da thajaba dragon bu achoba atyagi value leiba sakti leiba pot amani haina thajanar pasenga singarangi wanatre chahi lising kaya mangini. China da dinga sisu dragon gi ming da thon ba ming yamna lai year of the dragon, dragon city, dragon people ngasi su China Japan am de Korea da spring season na changlakpa matam da dragon ga related utsap kaya pangthoki. Masibu lantern festival spring festival haina kawi amasung March equinox ta utsap ase pangthoki karigino haibada makoina khalli chahi amagi marungda numit amasung prithibi animak ase align oirakpa matam da atyagi achuba masapan ba lin paitharakhiba adu khallaga ngasi su pangthoklibani. China da wari amaga phawi madudi China ge doctor ama mingna Luisan Son kauba asina noma jungle da chatpa matam da dragon ama ta aduna layami. Dragon asigi masada asok pa yaro mi paiba ngamdre mana layeng biduna fahan biki dragon ase masidigi dragon adura ma puduna magi leifam ta na harauna puduna chatki tawimal khangboy na magi taibangda. Masita natana prithibi ki sathina liraba Iran gi dharma jartas tasu dragon gi wari yawi makoi da su masapan ba dragon apai ba asigi matang da yawi. Asum na dragon gi wari ase mythology tatana asum history ku wari da su iramki khudam boina Greek ki apaw writer philosopher Lucius Flavius ko ba asina iramki matamma da Ethiopia da masapan ba sathina chawrba lin gi dragon ama mi gi mit na sangsang na atyada gi paitharak pu unaki amasung maduna samu ka se line phamngami. Wari mayam asidagi khangbangam le dragon haise asum lin ramba wari dinate asing bani. Hekta sajin banate masibu real mit na una pasu yaukre hairi. Aduera bani masigi dragon ase kadai dalai dagi lakpano laibuduna bumi na una kibani amati ngasi su masina lairamba taragati prithibi gi any mafom amada visit toramba yai. Prithibi ki culture kaya da value gi sign oinari laibok phabagi sign ni so hainari aduga kanglup amanati masi evil gi sign so hainai. Hairiba masapan ba yengbuda kiningai belin makhalase masatana te makhong su mari pali. Dragon gi matang da Bible da su mention tawri the old serpent with many heads. But Bible gi matungina masi satan gi rup or evil oin lawi. Dragon lay amatana te but makhoya se atyagi kadai dalai masi mystery oi bawani. Atia ekoina uriba asigi mathaktani mystery khuding thuptuna lairibasu atia asigi manungda thong kaya dang lairi hairi amasung mase numit amadi prithibi gi lainarakpa tanja da masigi thong singa se hangi amasung madugi thong adugi manungda changraga atopa taibang amada sali
मसिरा डायमेंशन अदर डायमेंशन का हाइरिसे असिनी हाइरि साइंस ना मधुगे ताइबंग द चत खिबा मतमदा पुंगाव गाव कनी हाइरिबा ताइबंग अदुदा होजिक एखोय की ताइबंग असिग मानब नते मधुगी ताइबंग सिंग दुदगी ड्रैगन सिंग असिसु लाकपो ओइगनी पृथ्वी द विजिट ओइगनी हाइना म्यामना थाजदाई हाइरिबा ड्रैगन सिंग असे सोइदना अदोम की डायमेंशन द लैब जीव ओइगनी अदुगा इक्विनॉक्स नोमित अमरि पृथ्वी न लैनरको मतमदा स्पेशल टाइमिंग अमता अतिया के थोंग हांगबा यावी मधुदा पाइथरकपो ओइनी हाइनरि हाइरिबा ड्रैगन असे ड्रैगन असेंगबनी अमसुंग मसी यामना चावब लिन मानबा लिन सुनतबा मखोंग मरि पानबा मसा पानबा पोट अमनी लैबदुना निंगसिंगनबनी मुस्लिम की वारीदसु मसा पानबा मखोंग पानबा लिन अमकी वा यावी मधुदी सैतान जन्नत चंगब ngamdrabata लिन ओलगा चंकी मतमदा लिन असे मखोंग मरी पालमी अमदी तुंगदा पनिशमेंट पीखिबा मतमदा मखोंग मरी असे फोइदतखिबनी मतव असुमना वाहोंगसु पनिशमेंट पीखि अमसुंग वाहोंगसे साथीना फजरमी हाय अदुबु मागी मसक असे थिहनखि सो ड्रैगन लाई अदुगा ड्रैगन से कदाई दगिनो हाइबसित खंगदबगी वानी पृथ्वी की मथक्ता लैरिबा अतिया से उरिबा असि खकनते उरिबा असिदी अखोयने जस्ट कलर नि मसिगी मनुंग मिस्टरी पुरमक थुपतना लै हाइरि अमसुंग अतिया के थोंग असे मतमतमदा हांगी हाइ पृथ्वी अमदी नुमित की लैनरकपा तंजा टाइमिंग अमदा अमसुंग मदुगी अतिया के थोंग मनुंग सिदा चंगखरगा अतोप ताइबंग अमा अतोप डायमेंशन अमा लै अमसुंग मदुगी डायमेंशन ताइबंग सिंगदुदा अंगक पोट कया लैरि मसी मियोय पना खंगबंग अमदबा अदुबु मतमतमदा मदुगी लाखिबा पोट सिंगना ngasi su पृथ्वी दा मिस्टरी की वारी अम ओइतुना मियोय बना थीना हुमना तुना लैरि।